Miyeng tabiriba singbu kanglei pauthangi maikeidagi taramno okseri ngasi phongkiba tongan-tonganba pauche singda yaukhiba maruoiba pau amadi social media da update torokpa maruoiba pau khara sandokna pijari ahanbada Arambai Tengolgi Luchingpuren Koronganba Kumanna mahaki Facebook account da asumna update torokle madudi Mara Laibasing Pabada Generamba Lagaigi Mera Paibi Secretary Yauri Arambai Tengol Su Yaurambasing Fare Equina Su Panayam Sinakre Arambai Tengol Haidusu Lakai Adugi Ngaktani Ama Waliba Adusu Kanna Thiri Sida Communion Romda Pusinbadi Langani Handak Lan Manungda Kwaktada Bomb Blasta Faribadu Maitei Pangalni Adusu Aikoi Maiteina Nomada Communion Romda Budabada Maralgi Matung Inna Chairak Pangjasanu Khanaki Arambai Tengolna Maralaibasing Phanaba Police Tasu Full Corporation Piri P Khiri Aduga Sida Wa Lusinsi Haina Asumna Posterly Makatarpada Naga area Singda Su Group ki Kem Thamba Yaroi Haina Phongdorakli Kuki Zogi Su Group ki Mihut Singh Amadi Ministry of Home Affairs MHA gi Marakta Maitei Taba Mapam Singa Yamna Nagnana Singhong Singyada Lairiba Su Group Singi Designated Kem Taret Atopa Mapam Singda Hongdoknabagi Yanakiba Adu Naga Taba Mapam Singda Designated Kem Sing Thamjilakpa Yaroi Haina Foothill Naga Coordinating Committee na Hairi FNCC na Thadok Patrol amagi matung ina Maitei Taba Mapam Singa Nagnana Lairiba Kuki Su Group ki Kem Taret Atopa Mapam Singda Hongdoknaba Wapam Yanakiba Adugi matung ina Mapam Hongdorakpada Nagagi area Manungda Kem Sing Sajilakpa Yaroi Amadi Hana Naga Taba Mapam Singa Nagnana Lairiba Designated Kem Sing Adusu Athuba Matamda Atopa Mapam Singda Hongdokadabani Hairi Churol Aduna Makhatan Hai Nagagi Ipa Ipu Singna Thambiramba Lam Singda Kuki Lengi Manglanda Lam Khopchin Bagi Thabak Leptana Chatharakli Thawong Asi Nagagi Puwari Ikai Khumnadaba Amadi Hingsagi Thodok-sing Thoraknaba Barton Taubani Haina FNCC na Laugani Handaki Kuki Singna Nagagi Khulsing Kaipun Daijang Nangnang Asumsum Atai Pam Kayada Etek Chatharakpa Thodok-sing Laikre Kamjong Technopol Chandel Kangpopi None Chenapati gi Mafam Kaya Kuki Group Singna Tapna Lam Khopchinba Haurakli Masimak Nagagi Miyamna Identity amasung Territorial Rights ta Singnabani Hainasu Phongdorali Loinana Kuki Community na Nagagi Miyamgi Identity Ikai Khumnaduna Makhatana Asigumba Thong Sing Chathaba Lepnaba Khangan Khibaga Loinana Makhatana Nagagi Lam Khopchinba Thabak Toroklabadi Chapchaba Pokhum Naga Singna Pigani Hainasu FNCC gi Maigaidagi Section Wafum Thamlakli Manipur High Court ki Chief Justice na Kangpokpi gi Relief Camp Sing Yengsinkare Logi Miyengda Mipung Khudingmak Khenaba Leite Achumba Wayal Fangangani Haina Chief Justice na Phongdokre Promotional Legal Aid and Awareness Campaign gi Manung Channa Manipur High Court ki Chief Justice ke Soma Kesarna Kangpokpi Town gi Ward number 11 da Lairiba Mandof Relief Camp ta Chatuna Haktengnana Yengsinkare Manipur State Legal Service Authority gi Patrol in Chief su oiriba Manipur High Court ki Chief Justice ke Sama Sekar gi Khongsat aduda Masalsa gi Member Secretary Justice Alex Moibasu Saruk Yaki Relief Camp ta Lairiba IDP Singa Mahakna Haktengnana Unaduna Makoina Thengnariba Kudongchadaba Sing Yengsinkare Loinana Relief Camp Singda Lairiba IDP Singi Damak Masalsagi legal gi oiba mateng sing pi naba lokhalakpa thorang sing mamut tana khanganki Manipur da thoklaba ethnic violence asina maram oiduna lanjenariba mioi singi dama government body singna peace organization sing amadi volunteer singna lokhatliba relief ki thabak singchu Chief Justice ke Samasekarna apenba amadi thagatpa phongdoki loinana logi meeting da mipung kudingma khenaba leite amadi Mipung Kudingmakta Chap Manaba Miyeng Yengduna Achumba Wayel Phanganaba Honari Haina Mahakna Makhatana Phongdoki Khongsat aduda Saruk Yakiba Masal Sagi Member Secretary Justice Alex Muivana Indian Constitution gi Article 39A gi matung ina piriba free legal aid ki maruoiba sing IDP sing amadi miyamda mamut tahana khangan ki National Legal Services Authority amadi Lok Adalat na piriba kudongchaba sing gi matang dasu marik chumba oil sing thamduna khangan ki ngarang gi Khongsat aduda Chief Justice case Sema Sekarna Lanjenari ba imung kuntra ga Nepal gi manungda Relief Material Sing Yanthoki Loinana Senapati amasung Kangpokpida Bar Association gi Maikidagi Justice ke Sema Sekarna Sol Khudol Tamduna Ikai Khumnaba Utki Thorom aduda Kangpokpi DC Mahesh Solduri Kangpokpi gi SP Manoj Prabhaskar ADM Chokhongam Baite
Masalsa ki member sing amadi Senapati amasung Kangpokpi Bar Association ki miyoi sing DLO sing saruk yaki. NIA amadi CBI na Kuki Jogi miyoi sing phaba punbagi mayokta Churachandpurda Kuki singna khongchat chatkre National Investigation Agency NIA amasung Central Bureau of Investigation CBI na Kuki Jogi miyoi sing atamnana phaba punba thabak chathaba yaningde haiduna ngarang Churachandpur ki Kuki Jogi miyamna achobo khongchat ama chatkre Kuki Women Organization for Human Rights na sinduna pangthokiba rally adu ngarang ayuk Kuite Village Football Ground dagi miyam ayukta pullaba matung adudagi Tuibongi Peace Ground manak Wall of Remembrance Site fawba khongchat adu chatki loinana Churachandpur gi DC Dharun Kumar gi khuthangda Union Home Minister da memorandum amasu pisinkre Kuki Women's Organization for Human Rights ki luchingba sing Kuki INP Churachandpur gi luchingba sing amadi Kuki Student Organization Churachandpur gi luchingba sing yauna miyoi lising henmana saruk yaduna chatkiba rally aduda tongan ba warol sing iba play card sing su paiki khongchat adu chatringai gi mangoinana Kuki Women Organization for Human Rights ki president nganingkim na Kuki Jo community gi mathakta crime chathariba sing gi miyoi sing phanaba apunba mihut sing NIA amasung CBI na atamnana Kuki Jo gi luchingba singbu phaba punbagi thabak Chatharakpagi mayokta ngasigi khongchat asi sinbani haina phongdoki amadi khongchat asina NIA CBI gi thong yaningdaba phongdokpagi mathakta phajin khiba luchingba sing condition amata yaudana thadoro haiba demand tawbani loinana Kuki Jogi nupi sing phananaba karigumba security personnel singna changlaklabadi masibu thingnaba Kuki Jo nupi sing sectionna leinabasu mahakna appeal toki Kuki INP Churachandpur gi luchingba Thangboy Wafai amasung KSO Churachandpur gi Vice President Milan Gangten nasu separate administration ki demand phangdriba fawba Kuki Jo miyam punna khongchak changsinnaba appeal tawki rally aduda saruk yakhiba singna phajin khiba Kuki Jo gi luchingba sing condition yaudana thadoro Rambai Tengol Maitei Lipun Kokomi luchingba sing yauna state mari dagi nongmai lut tawkhiba chenaba sing phagadabani hanagi chief minister N Biren gi mathakta law gi oiba cherak pigadabani haiba Yauba warol tongan ba demand kaya tauki jogi luchingba singsu phaba punbagi thabak tauriba asi lepnaba khanganki Thadau NP Manipur na Home Minister da taksin kre Manipur da kumjat lising ani kulumdoi gi me ahum dagi thorakiba irang asina maram oiraga mayum makai leitabadagi lanjena duna mapan gi state singda sienduna changrapom loduna lariba Thadau community gi miyoi singbu ahum suba category gi IDP ama oina sakhang biduna makhoisu atai IDP singumna kudongchaba phanganbinaba Thadau NP Manipur na Union Home Minister Amit Shah Governor Ajay Kumar Bhala Supreme Court na lingat ki ba committee on Relief, Rehabilitation and Resettlement of Displaced Persons Sing Chairperson Retired Justice Gita Mittal amasung Manipur gi Chief Secretary PK Singh da memorandum pisinduna taksin kre team gi maikaidagi pisin kiba memorandum aduda kumja lising ani kulumdoi gi me ahumdagi thorakiba ethnic violence achina maram oiduna mayum makai amang ata thogan khibadagi Thadau community gi miyoi kaya Delhi Guwahati Shillong Bengaluru yauna atai state sinda chenduna awaba kaya khangliba IDP sing asibu ahum suba category oina masak khangbinaba wafam sing taksinki memorandum aduda ahanba category da tongan ba relief camp singda changjapom lawbaga loinana mari leinaba deputy commissioner singda register tongmaba IDP singni ani subada category relief camp singdadi leitaba aduga Manipur manungda leiriba mari leinaba deputy commissioner singda register tawraba IDP singni ahum suba category oina masak khangbiyu hairiba IDP sing asi ngasi fawba government authority singna IDP ama oina masak khangbidana leiri maram asina Lengang na piriba relief compensation natraga rehabilitation ki mating amata ngasi phawba phangdana leiri hairi mapangi state singda lanjena duna leiriba Thadau community sing asibu khudakta verification tobiduna displacement certificate pibiduna rehabilitation framework ki makhada phangpham tokpa masak sing pumnamak phanghanbiu hainasu taksilagli Lanum Ten Singsangi Haksang masak khangba ngamkhre nganthoigi di khangba ngamdri Ahmedabad ki plane kaiba thodokta laikhidraba singi manungda miyoi chamaga marfu taragi DNA match sing tawduna masak khangdokhibaga loinana masigi manungda
lamnun them singsangi hakjangchu masak khangba ngamkre adubu kongrai lakpum nganthoi sarmagi hakjangdi masak khangdokpa ngamdri Ahmedabad ki civil hospital ki medical superintendent Rakesh Joshi na phongdokpagi matung inna haujik phawbada laibak thiba thodok aduda laikhidraba singi manungda mioi chama maripudara DNA match tawduna masak khangdokpa ngamkhibaga loinana mioi chamaga yankai mapalgi hakjang sing imung manunggi mioi singda khutsin nakre makhatana hakjang sing masak khangdokpagi thabak kanna chathari hairi ngchingba yai tha asigi tarani thoida London gi Gatwick ki damak Ahmedabad ki Sadar Bhilapai Patel International Airport gi paikhatkiba Air India gi Boeing ama ikan Canada kaibada crew member tarani thoi yauna punna passenger chani nifuni thoi tongbagi manungda mioi amakhak natana loinamak laikidabani crew member tarani thoi gi manungda Manipurdagi crew member oina Thoubaldagi Kongrai Lapong Nganthoi Sarma amasung all Lambuleldagi haujikna Kangpokpida leiba lamnum them singsansu yaukhibani loinana plane aduna tasinduna kaikiba medical campus aduda leiramba mioi kunmapan romsu laikidabani thaudo adu hek thokraba matungi mari leinaba authority singna DNA test tawduna laikhidraba singi masak maming khangdokpagi thabak chathaduna lakhibani Arambai Tengolgi Maikum Upamioi Kharana Maitei amasung Mitei Pangalgi Marakta Lainariba Mari Thadatnaba Honaribasi Kudakta Lepkodabani Arambai Tengolgi Maikum Upamioi Kharana Mitei Amadi Mitei Pangalgi Nungsinakraba Mari Asibu Thadatnaba Honaraklibasi Kudakta Lepkodabani Apunbagi Saktam Kaibe Yaroi Tungi Mirol Kansi Haiba Pandamda Lairiba KMWO Manipurgi Maikaidagi Yelongaidagi Hauna Manipurda Nungsi Chanana Laiminariba Mitei Amadi Mitei Pangalgi Marakta Arambai Tengolgi Mioi Kharana Hu Kapsinduna Purup Maselgi Marakta Nungsinadana Honaba Amasung Purup Anigi Maribu Thadatnaba Honabasi Kudakta Lepkodabani Aikoi Amato Oina Nungsi Chanana Hingminasi Haina KMWO gi General Secretary Sahi Wahidna Thadrokpa Chirol Amana Phondurali Chirolsina Makatana Hai Eti Khaktana Manipur Kanbak Ngamgadra Ngamloidra Haibasichu Khantaba Matam Oire Arambai Tengolna Manipur Pumba Sumnam Sasan Tawgani Haiba Wafam Asidi Phudita Mangjong Chongba Oina Thokani Arambai Tengolna Thamoi Sengna Manipur Kange Khalabadi Laminariba Purup Singi Marakta Yeknaba Yaba Thabak Amata Tawroidabani Haibasi Kaudaba Fai Handak Samurauda Leiba Arambai Tengol Unit Kuntaretna Paubitek Meyai Lekaida Leiba Haksangi Pibam Tongalaba Sesam Abdul Kadirbu Tamthina Puraba Matung Hatok Laga Turen Mapalda Phumjilamba Thong Organization Asina Thamoi Sokna Nungaite Asigumba Thong Asi Matungda Amuk Hana Thoktanaba Arambai Tengolna Honabiyu Haujik Misi Asida Chenariba Unit Asigi Commander ni Haidiba Khababu Putoktuna Logi Oiba Cherak Phanganaba Honabada Miam Puna Honaminasi Organization Asinasu Kangleipak Asigi Matamgi Oiba Isuda Saruk Yaduna Lakli Makhatanasu Mateng Pangkigani Mamangdasu Arambai Tengolgi Ichin Inau Sing Phabagi Thabak Chatharakpada Lup Asina Yaningdaba Phongdokpagi Kholau Kayasu Lauzaki Asigumba Maitei Amsung Maitei Pangalgi Nungsinakraba Mari Asibu Thadatnaba Kanagumba Insinba Manba Thong Chatharakpa Asidi Aikoigi Pumnamaki Laibak Thibani Punna Thidokminasi Haiki Laikidraba Abdul Kadir Asi Haksangi Pibam Tongale Haibagi Verification Paibaga Loinana Mafi Pauba Apokpa Mamana Setpiba Mioi Asibu Kari Maramgi Damak Huran Bagi Mingda Hatpatupa Tawbano Haiba Asi Munna Thidokpaga Loinana Misi Asida Cheneriba Khabasu Putoknaba Honabiu Mihat Mipunna Thalaba Iramdam Asi Mut Khidanaba Lairiba CSO Sing Punsinduna Apaba Maikei Romda Changsinduna Manipur Kanbada Asoba Thodang Lominasi Hairi The Great June Uprising Unity Day gi thoram Kekrupata leiba athoba singi khubamda mioi lising kayana laisu katuna ikai khumnaba utkhre kumja lising ani amada thokiba June 19 gi thodok ningsingba oina sahi khudingi pangthoktuna lakpagum ngasi su kunmari suba The Great June Uprising Unity Day gi thoram Kekrupata leiba athoba singi khubamda masing yamlaba miyamna ikai khumnaba utuna pangthokre India lengangna Manipur bu thengkhang kayada thugainaba honarakpa khudakta lepkodabani Kirkupat Asi Apunba Manipur gi saktam ngaknaba honabada thawaina pontha pikraba athoba singi yata famni
Krekupat asi leriba makai Manipur gi apunba gi saktamda thugaina ba honarakpasing khudingmak chapchana thengnagani maram asina Kanglup ama oigera India gi lengak oigera Manipur thugaina ba honarakanu haina amuko gi president amadi observation committee gi chairman Nando Luwangna phongdoki lamdam asida khundaminari ba tungan ba phurup kaya gi myoising yauna saruk yaduna All Manipur United Club Organization amuko amadi United Club Manipur UCM anina Chinba the Great June Uprising Unity Day Observation Committee na sinduna pangthokiba thorom aduga mari lenana Nando Luwangna wafam phongdokibani Manipur gi apunba gi saktam thugaina ba sanglaba chahi kayadagi India lengakna honaduna lakli Manipur da khundaminariba phurup singda amata oina amada amamuk haijan amada ama haijan phurup masel gi marakta thajaba lehandanaba ekoi masel marakta yengthi hannaba honarakpa hojiksu leptri maduna maram oiraga thengkhang kayada Manipur da tangdu leitadaba phibam ama lehanduna yellow phurup sing muthatnaba honari India lenga ki thong kaya aduna yellow mi singi marakta mama leba ki damak mathawai kaya ama thakre kaya amana kesum sangda leiduna awaba kaya khangli mahangna makhata na phondokibada Manipur asi masagi nat chanabi puwari leijaba lamdam ama oiduna lakli lamdam asigi miyamdi chamna hingjaba miyong michan phojaba hospitality yamna phaba Manipuri sing asi India lengakna agitation yamna pamba issue yamna sagatpa pamba amagi mongda India na onthok pikre haiki mahangna hai High Power Meeting Lising Pangthok Lobasu Manipur da Myanmar dagi changchri lagliba Kuki Jo terrorist sing takthok khraba mitop khandok khraba matam khakta da Manipur da ing tapa hanjilakani haina phongdoki Driver phubada chenaba sing action lowdrabadi hena kanba khongjang changsilagani jiribam dagi changlakpa oil tanker sing amadi gas thingjinbagi khongjang changsilakpa yana leire tha asigi tara marida sekmaida Gas tharuraga halakpada LPG bullet tanker driver Kakching Kuno Umathel dagi KS Herojit pu tamthina phurakibagi thong aduda chenaba singi mathakta sarkar gi maiki dagi chapchaba action lokhatnaba driver singna starring thagokba yauna pung niphul gi ultimatum pikhrabasu ngasi phawba positive response amata paikhatana leribasi pende thawdok asida chenaba singi mathakta chapchaba action lokhatrabadi Imphal khakta natana jiribam dagi Imphal tamna changlakadaba oil tanker sing amadi bullet tanker sing phawba thingbagi khongjang changsilakpa yai haina LPG bullet tanker driver KH Ojit na promising the phongdokre mahana makata na hai thawdok aduna maram oiraga driver singna steering paibagi khongjang changsin paidabagi khongjang changsin kiba aduna hawjikchu kaithel manbida moidangpok phawraga gari chamaga yangkairom la panduna leibani tha sigi tara marida LPG bullet tanker driver KH Herojit na sekmai bottling plant da Gas tharuraga halakpada khabam lamkhai khara helakpada number yaudaba police commando ni chingnaba number yaudaba Scorpio gari ama thorakiba nongmai paiba phurit amuba litba miyoi amana yamna tamthina phurakibani gari adu kanagino haiba driver singna khangdrabasu sarkar gi maikeidagi di khangpham toi maram aduna thodok asida chenaba sing athuba matamda aingi oiba thabak lokhatrabadi petrol pump outlet singda thau thaba lepagi khongjang yauna Bullet plant sing thingjinbagi khongjang phawba changsilakpa yai haina phongdorakli Aroiba pawda miyoi ahum nauna COVID positive oire COVID gi anoba wave asina ngarang phawda miyoi punna kuntra mari positive oikraba matung ngasi nauna miyoi ahum amaga positive oire apunba COVID positive oibagi masing kuntra threat sukre official oiba mafamdagi phangba pawna hai miyoi ahum nauna positive oirakibadu amana Imphal East ki wangkhai Maikeidagini masagi chahi humpurom sure aduga atopa amana Imphal West District ki singamaka Maikeidagini masagi chahi marifu henkre atopa amana nupi machani masagi chahi 18 rom sure nupi machadu Tenopal District tagini makhoi ahumak home isolation taunanaba mari leinaba singna pawdak pikre hairi